CRPF na sizinaba garidagi police amasung BSF na brown sugar fari. Turubung Kaithilda hangba 10 BSF ke mobile check post mamangda CRPF na sizinaba Scorpio amadigi brown sugar ni singnaba drugs sing fakatpa. Ngara midang wairam pung taruk kaminitaram tarak pada Bisnupur district ki Turubung Kaithilda hangba BSF ki tara subu battalion gi B company ki mobile check post amagi personal sinu Chusampur police station ki party amaga kusamnana Kwakta room digi Chusampur tamna lakpa CRPF na sizinaba Winshilda CRPF off on duty haina thaba Mahindra Scorpio amada purakpa brown sugar ni singnaba drug sing hapa sapon ke mapan phare hari thaudu asigi matangna media mana phangu report ki matung inadi drug purakhiba Mahindra Scorpio asigi registration number AS01BQ0104 ni gari ase angoba masuni hari gari asna Kwakta rom digi Chusampur tamna lakpada Turubung Kaithilda hangba BSF ki mobile check post ki personal singna Chusampur police ka loidana khamduna check tawbra brown sugar ni singnaba drug singa si sapon kef mapan da haplaga fi angang ba mana yomsilaga puramba thingnabani thaudo asigi matana Thobal district gi Abdul Rahman Nifu apokpa Saukat Hali kauba Miyoi phari thaudo hokpam da Fogauk so ikai police station ki team amasu laktuna makhatana investigation sa thabaga loidana executive magistrate amagi mamangda drugs singa du sisto baga loidana Miyoi sisu phari hari Paus makhatana haibata gari asina thaudo asi thoktrngai mamangda Chusampur gi Tuibong da leiba 27 sector haina khangnaba security gi headquarter manakta leiba mapam amadi drugs singa si puroklaba matungda Kwakta tana purakhibani gari asina Kwakta yoroba matungda khusinagadaba Miyoi singatuna drug asi laho haibi yadabadagi amuhana Tuibong tamna puraga lakpada check post asigi mamamakta khamduna fracking amasung checking sathabada phabane hari gari asida illegal oiba drugs sing pure habigi pauna check post asida Fogauk so ikai police station gi makeri gi pirakhibane hari drug puram liba gari asi CRPF na wide ga makhogi 101 suba rapid action force battalion gi personnel sing sizinrak gari ne hari Parliament MP Bimol gi wohang thas gi tarahumdoi faw sa thagadori pa Parliament ki nungzu mifam gi manungsana ngarang Manipur gi Congress MP Dr. Angomsa Bimol akoizam na Lok Sabha da an start question number 3569 gi makhar Manipur gi damak special financial package pinana ba sem saba masum thawrang lokhat pa leibra hanangkri MP nang ki buwang singi manungda matam sangna awasai thengma yuknarakli ba Manipur gi damak amasum istirasi gi soksilakli ba setmilon asibo fagat hanana ba special financial package pinana ba thawrang leibra lairagadi sanction amount package ki components amasum thabak to onthokna bigi matam PBY ki IDP singi rehabilitation singi damak mathau taba sel gi tengmang pinana ba lainga na yengsin ba leibra haina su hangmaduna Manipur miyam gi mauksa gi punsida hanjin handuna ama ata thon khraba infrastructure sing semga sagana ba thorang lokar pra haina su hangki wang asigi pakumda Ministry of Finance ki state minister Pankaj Chaudhary na ministry gi makeri special assistance to state for capital expenditures investment scheme gi makhada kumja English ngani ga kunga manga kun tarukta Manipur project sa maga manga gi tamang lupa crore satret ki senpham additional allocation oina pina na ba aba piki masigi manungda Manipur ahanba installment gi oina lupa crore sa hunga taraga 0.66 release tokre hauzik phawbada di additional allocation sigi anisupa installment release tawna ba Manipur lenga ki makedi gi proposal phangdre haina pakom pirakhi India ki map ta awang nong pok yoram da babu yaning da bak fongdok lambe ki damak Modi na Laflina bu thakri Scotland ki Glasgow da pangtok pa Commonwealth Games ta saruk yaba satlubi India ki Olympics medalist amadi boxer Laflina Bargohena restaurant amada satlubada sanglubada napkin da yekpa India ki map ta awang nong pok ki saruk yoram da bigi damak akan mamong na yaning da bak fongdok lambe ga roina na PN da bu ulam bagi damak Prime Minister Modi na Laflina Bargohen bu thakri Modi na hai Laflina na Glasgow da leibak ning bigi sab sab kudam ulam asi sakhok sangai ni ma ki thawong asi na leibak asi gi athlete sing da masana kakta natana leibak nungsi ba khangye masum mathamoi India bu si na ningjai habasi mek sing na takli
India ki boxers na Commonwealth Games saruk yaduna performance ningthina piduna mingsat purakibasi yamna nungaiba fawbe ki Laflina ki maikaidigi su Commonwealth Games the India ki nupi athlete singna sauna mai pakpagi damak harau tiama phongdoktuna laidingaida aikoina restaurant adu sanglubad India ki map ta awang nongpok ki saruk yaramngdabasi nungaitaba fawi Khudong restaurant adu staff ta wakatuna issue si mari lainaba authorities singda fawba yahona na bohona ki haina phongdokhi Lam Khopsin begi khatna bada nomai kap thorak pada Miyoi taragani pansukli Assam amasum Arunachal Pradesh ki ngamkai paring da lam Khopsin baga madi lendana khatna rakpada nomai kap thorak pada gi yamdra bada Miyoi taragani pansukli hadi thaudo sing ngamkai paring asid lam Khopsin begi matangda ningai sangdanari gi Arunachal Pradesh rom digi lakpa Miyoi sing nomai kap thorak pada gi thokiban hadi asopa sing ado hausi Dibrugad Medical College da leng sa thari amasum soklaba singi manungda Miyoi mari gi phibam lu lady hedi thaudo asi thokraba matung Assam gi CM Himanta Biswana Assam gi lam masit ama phawa pithokloi Arunachal Pradesh ki Chief Secretary yawn state ani ki officials na kupna wari saduna ngamkhai gi sayanaba singi waroisin puraknaba honari hedi ngamkhai hongdo hongjin gi mayokta miyam gi khongse sakri Affected border area Kuki ships Khengzoi sector Sandel district nasinna Khengzoi sector Indo Myanmar ngamkhai demarcation tawgi wapam bukhalakpa ki mayokta Khengzoi amasung molsam kulda miyam gi khongse sakri affected border area Kuki ship Khongjai sector na press thokpa sirol amada haukiba me 13 da Union Home Minister na siya loduna pangthokiba mipam amagi matungda Ministry of Home Affairs na Manipur gi Sandel district ki Khengzoi sector da laiba boundary pillar kaya realign tawbu yauna demarcation gi thabak tha ahungi manungda loisinanaba directive fee kri haibigi paw phangnari border pillar number 65 Molsam Khul border pillar number 66 Jangoulen Khul border pillar number 67 Khongkot Khul amasum border pillar number 68 Zoldam Khul gi alignment tawgani hairibasi recognize tawduna aikoi gi miyoi singna lairiba hausik lairiba ground position atu ngakti lamsing khul singasi isam sam property nati masidi ancestral homestead izum amadi labuk lairon sanpham amasum customary ga mari lenaba lamdam asung gi kuki zo miyam gi livelihood amasum identity bu takli bani hari panduna lairiba truck sing pusinna ba hona dravadi security yaudravas infal tamna thaujilaglagani Haisranjit Ziriba mamasum Assam gi sarukta panduna lairiba yamlaba port pabu gari sing asi Manipur government ngasidagi namit marini gi manungda infal tamna pusilaglaba hona dravadi security yaudravas gari sing infal tamna thaujilaglagani haina TDC gi president Haisranjina phongdokhrei maraksida Ziriba mamasum Assam gi sarukta panduna lairiba port pabu gari sing infal tamna pusilaglaba hona bigi mahutta ASP Ziribamna gari sing makhatana panthaduna lainaba panduna lainaba ona tainaba thabak tawi habiki maral shiraduna police officer asigi mathakta action loknaba TDC na Manipur gi minister Y Khemsanda ayib sirol ama pisingkhri TDC Transporters and Drivers Council gi president Haisranjina media amad phongdokpagi matu ina national highway number 37 Imphal Jiribam lambida port pubu gari lising amaga satet panduna lairi ehenma security thajinduna masum phibam suklaba lambi asi khudakta semjin biduna panduna lairi bu gari sing lauthokpiu masina state asida miyamna thengnariba port tangbagi awaba masum panduna lairi bu driver sing awaba ko honba ngamgani haina TDC na nanumid Manipur gi minister ayib sirol ama pisinduna taksingkhri aduba haujimaki oina pakum pirak panatraga thabok oina pangthora palaithri bangna hai istirasi gi miyamna tangai fadaba makhal kya gi polam sing puba truck sing panduna lairak pasi matam sangli masina maram oiraga matik sawa facility amata yaudana panduna lairak pa gari sing driver sing awaba mayung rakpi gi mathakta makoina purakwa patapum thakadan polam sing paksana mangta kusiori asiguma serak sida security kanboina subnagi tanker singda priority piduna infal tamna pusinaba honabagi saruk am oina nanumidang Jiribamga tainariba Assam gi sarukta Manipur police na sangsinduna matam sangna panduna lairak truck sing hondoklam laga tanker khaktamak pusinaba honabada mafam adura lairamba silsar drivers issues na athingwa pirakpaga loinana gari amata Jiribam tamna sangan khiti hari Jiribam amati masigi akoiba Assam gi sarukta panduna lairakpa gari masingasi nongmonomi hengalakpaga loinana ngasi phawbada puna port pubu gari lising ani rom panduna lairi haina ranjina phongdokli mangna hai
ngasi si CRPF ki security convoy ani na gari sing Imphal tamna purakadabani madugidamak thorang tawnaba ngarang IGP ops na ASP jiribam da message thaduna khangrabani adubu ASP jiribam na mathak thongbo official sing hairakpa wapam adu na thairaga CRPF ki security convoy amakaktamak thorang tawki maduna maram oiraga Masing Yamlaba gari kaya makhatana Imphal tholakpa ngamdana jiribam amadi silsar gi sarukta panduna lairi makhatana lambi da panduna laiba asina gari da yawba potlam sing phibam sing suwan madana tan Imphal da tangai fadaba polam marang kaina phangandabadagi port ki maman hengalakpi asuba marama moihali jiribam amasum silsar gi sarukta panduna lairi bu gari sing purakna bagi mathak thongba official sing na hairaba phawda indaba si taiwana ba thabak kya tawba sigidama ASP jiribam bu thabak tagi lakthokpa natraga atop maphamda transfer thabiyu haina TDC gi maikirigi minister da pisingkhre ngarang ayu ahan ma gari saniga marfuga mapan Imphal thadokre haina su ranjana phongdokli Ziliangrung inpui area da miyam punbagi thabak sathabigano tamthina Hatkhre naga taruk ki asum well fangtriba phawba Ziliangrung inpui area da public rally political campaign singba miyam punbagi thabak sathabigano haina joint tribe council JTC Manipur gi working committee na Manipur gi Ziliangrung inpui area da leriba naga sing appeal tarukli council asigi working committee gi sirolamada naga kanglup na hokiba matam khara sida khwaidigi nungaitaba masawbagi matam ama mayonari tamthina hatpi naga taruk ki haksang hauzik muwakta lairi amasum imung manung gi Miyoi sing awa maisa khangduna lairi aduga asumba well di phangandana thamni hari makoi taruk ki asumba well phangnaba Ziliangrung inpui citizens punamak civil society organization mahairoi loop village council amasum political loop khudimang apun mathawna unnaba miyeng thamsedi masi miyam gi masin men manati masidi makoi tarukta miyeng sangnabani maramaduna makoi gi awa banatraga na khongjang bu atopa hiramna district to hangum siari Masing Yamana aikoi gi pangal ongum si adubu maram laina masu asiat pa phirem na ulasi aikoi gi apun mana tokai hanana bo honarak padi gi hena ma pangal kankadali tamthina Hatkhre naga taruk makoi gi imung manung sing masum tungi lambi semna ba amatu oina leptuna asum well fongana bo honar saiki Kangpokpi gi Kailenjang na yum ohumai tharamli Kangpokpi district ki manung sanba Kailenjang Kuki khuna sakangnaba sing na yum ohumai tharamli thaudo odur misimina asu open ya hodre hari se minister yumnam khemsana Kangpokpi district headquarters satuna miyamna lamdam masida ing tapa masum tangdu laitaba phibam hanjin hanana ba appeal tawkiba matung pung nifuga nipan gi manungda thaudo odu thokibani se minister na Kangpokpi da satpa numitasu yum ama amati yumduga thangna leiba barada sanba kaahumsu maina sakrabani akonbigi yum ohum masakangdaba singna mai thadoklambagi thaudu adu ngasi ayuk pung 12 rom numiyungba matamna Kangpokpi district amaso Senapati district ki tainafamda leiba Kailenjang Kuki khunda thokibani mapam adugi Miyoi singna phongdorakpada NICN IM ni singnaba afaba makal ki khulai sing paiba Miyoi singna khun aduda sangsilalaga yum sing adu mai thadoktrigegi khun aduda landarakhi ari ngarang mai thakhiba yum sing adugi manungna khun gi sip nengnai songloi kamkha hau songloi masum hel thang haukip ki yum sing yauri yum sing aduda thamba maroi ba polam sing si sang sing ama ata thokri ari adu mai namuk thaudu aduda mi simina amadi so open di yaukiti thaudu adugi pawhek phangmadagi security force ki Miyoi sing mafam aduda sangsinduna irang adu lakshana bonakhi ari thaudo do thopa matamda CRPF section ama khunadura station tawraga lairibane hari garangi etega du Manipur gi home minister Kobidas 1000 na lusingba lenga ki team amaga unified naga council na lusingba naga frontal organization singi team amaga matam kuina UNC gi lamjing khada satharibe economic blockade asi lusinana bigi matang Senapati de wari sanari ngeida matamda thokhibani haina pawshna makhatana pali Ukraine Russia ki oil refinery da Landakhr Miyoi tarahundu Hatkhre hundraga manga swankri fourthly on Russia Ukraine gi lalem na bana hongna taksinkri Russia gi Tatarstan region da leiba oil refinery amar Ukraine drone season aduna Landakhr bada Miyoi tarahundu siri amasum hundraga manga asu openangli Ukraine gi drone Landakhr yamlaba Miyoi sing Hatkhre basi sahi mari halaklaba Russia amasum Ukraine gi lana sida Kiev na khwaidigi kiningai oina Russia gi Miyoi hatpa thaudu oiri haina regional authorities na phongdorakre ari Ukraine drone season aduna Landakhr oil refinery edu makoi gi ngamkhai digi kilometer lising marom hena lapna leiba Russia gi
नेशनल कामक सिटी लेबने तातास्तान राशिया की इनर्जी पुथोक यामना मरुएबा रीजन अमा ओइबगा लोइना माफम मदुर तुआन तुआन मखल क्या असौब ऑयल रिफाइनरी सिंग लेरी राशिया न लांदारक खुदिंगी पकुम ओइना यूक्रेन रीजन असि लेबा ऑयल रिफाइनरी सिंग लांदादुना लाक्ति यूक्रेन राशिया की मत यामलब ड्रोन सिजनदुना लांदारखिबगा लोइना यूक्रेन की ड्रोन समरिगे यखगे तरु राशिया न कप्तखियारी राशिया की डिफेंस मिनिस्ट्री न फुंगदोप वरोलमदा नान अहिंग यूक्रेन की ड्रोन राशिया की टेरिटोरी तमना पैसलकपदगी मॉस्को न ड्रोन समरिगे यखगे तरु लाइन काप्थबगमखिबनेरी सही मरी रोम हेना सोनरखिब लान सिदा सही सिगी ओइना हौखिब था अमानी सिदा राशिया मसम यूक्रेन की मरक लेपतना खुतोकनबा मसम लमन खुमबगी थबकसिंग सथनरी यूनाइटेड नेशन फोंदोरप वरोल अमगी मतुंगिना लाइबाग अनिगी मरकता खमथेंगना खुतोकनरखिबदगी लाइबाग अनिगी मियोय क्या सिबिगी चांग खलकली हरि यूक्रेन की एयरफोर्स न फोंदोरखिबदा हौखिबा अहिंगदा राशिया न यूक्रेन की लेमाइद ड्रोन चामग कुनग तरुक थजलक्तुना कीव की मथक्ता किनिंगाय ओइबा एटेक क्या सथनब होनरखि हरि नकल अमरोमदा पोलियोन लेबागानी की मरक सोनरीब लान लुसिनब तक्सिनखिबगा लोइना लान असिना मरा लेजद्रब मियोय क्या सिहले अमसुम असु ओपन अंगले हरि नुमाइजिंगी एंजल्स प्रेयर की थौरमदा वा ngangloduna किनिंगाय ओइरब थौदोकसिंग असिना angang yauna misam kya lan gi sething mayuk na hanbada natana sibi gi sangsu gong khalakli hainsu paus tam khatana spalakli lan manung da misam kuntragni thui mafang khangkhidabagi high court ta case miyoi nipan gi case mari di CBI ri sinakre rakli मे अहुम इंग्लिसिंग अनिगे कुनगो हमदोइदि हौरलगा हौजु फावद मणिपुर अमसु यूनालेंग अन वारोसिन पुरक्त्रिब मणिपुर की तमथिरब लानसिगी मनुंदा सही नौरिबि माइरु नुपि मसा यावना मिसम कोन्ट्रागा नुथि मफंग खंखिदबगी मतंगदा हाई कोर्ट ऑफ मणिपुर दा मखोगी खुंगुल लिबिनबा मसम लोखरफम तोप थावक्स लोखरबिनबा फाल तोरप वकत अमगी मखाता हियरिंग ngarang sathbada मियोय कोन्ट्रागा निथु एसिगी मनुंगदा निपान की मतंग लोखरप केस मरी दी CBI रि सिनक्रे हना फोंदोरक्रे हरि